ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯅꯥ ꯋꯥꯡꯈꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯤꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯆꯠꯇꯧꯔꯤꯕꯅꯣ? ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ? ꯅꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕ ꯍꯥꯏꯕꯗꯨ ꯍꯪꯂꯕ꯭ꯔꯣ? ꯄꯥꯕꯨꯡ, ꯑꯩ ꯏꯃꯥꯗ ꯍꯥꯏꯗ꯭ꯔꯤ, ꯄꯥꯕꯨꯡꯗ ꯍꯥꯟꯅ ꯍꯥꯏꯒꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯄꯥꯔꯤꯒꯤ ꯃꯃꯥ ꯂꯩꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯄꯥ ꯅꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯉꯁꯥꯏꯗꯒꯤꯅꯤ ꯏꯪꯈꯣꯜꯁꯤꯗ꯫ ꯑꯍꯦꯟꯕꯅ, ꯃꯃꯥ ꯉꯥꯏꯈꯣꯅꯦ, ꯅꯆꯥ ꯅꯨꯄꯥ ꯑꯁꯤꯅ ꯋꯥ ꯑꯃ ꯍꯥꯏꯔꯤꯅꯦ꯫ ꯀꯔꯤ ꯋꯥꯅꯣꯗꯨꯕꯣ? ꯑꯩꯁꯨ ꯈꯪꯒꯦꯗꯅ꯫ ꯄꯥꯔꯤꯅ, ꯏꯃꯥ, ꯑꯩ ꯈꯨꯜꯁꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯆꯤꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯒꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯁꯨꯔꯒ ꯁꯨꯝ ꯑꯩꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯅꯪꯒꯤ ꯄꯥꯕꯨꯡꯁꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯔꯤ, ꯏꯃꯥꯁꯨ ꯐꯤ ꯁꯥꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦꯅꯦ꯫ ꯏꯆꯥꯅ ꯆꯤꯡꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯌꯥꯝꯅ ꯀꯨꯏꯒꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯒꯅꯤ꯫ ꯏꯃꯥ, ꯊꯕꯛ ꯁꯨꯔꯕꯗꯤ ꯋꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯊꯕꯛ ꯁꯨꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯂꯩꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯁꯦꯜꯒꯤ ꯑꯋꯥꯠꯄ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯆꯥꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯏꯃꯨꯡ ꯄꯨꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯒ ꯁꯣꯜꯂꯛ ꯅꯥꯔꯛꯇꯨꯅ ꯂꯩꯔꯕꯗ ꯅꯆꯥꯅ ꯄꯨꯝꯅꯃꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯆꯥꯅ ꯀꯔꯤꯁꯨ ꯍꯩꯇꯅ ꯂꯩꯔꯕꯗꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯏꯃꯥ? ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯑꯍꯦꯟꯕꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯆꯥꯅ ꯍꯥꯏꯕꯁꯨ ꯁꯤꯟꯊꯥ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛ ꯍꯩꯒꯗꯕꯅꯤ꯫ ꯐꯔꯦ, ꯏꯄꯥꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯏꯄꯥ ꯌꯥꯔꯦ꯫ ꯀꯔꯤꯅꯣ ꯃꯣꯏ ꯄꯥꯕꯨꯡꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯣꯏ ꯄꯥꯕꯨꯡꯅ ꯑꯃꯨꯛ ꯏꯆꯥꯗ ꯏꯅꯣꯠ ꯄꯤꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯂꯩꯃ, ꯏꯆꯥꯅ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯔꯤꯁꯦ ꯐꯗ꯭ꯔꯅꯦ? ꯃꯤꯒꯤ ꯃꯆꯥꯁꯤꯡꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯠꯇꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ ꯊꯕꯛ ꯁꯨꯒꯦ, ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯩꯒꯤꯗꯤ ꯌꯥꯗꯕ ꯂꯩꯇꯦ꯫ ꯅꯪꯒꯤꯗꯤ ꯈꯪꯗꯦꯀꯣ ꯏꯄꯥꯒꯤ ꯄꯥꯔꯤ, ꯏꯄꯥꯗꯤ ꯏꯆꯥꯅ ꯍꯥꯏꯕꯗꯨ ꯌꯥꯔꯦꯀꯣ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯔꯤ ꯍꯔꯥꯎꯖꯩ꯫ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯄꯥꯕꯨꯡꯅꯁꯨ ꯌꯥꯕꯤꯔꯤ, ꯅꯆꯥꯅ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯌꯥꯕꯤꯌꯨꯕ꯫ ꯐꯔꯦ, ꯏꯆꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯁꯨ ꯌꯥꯔꯦ꯫ ꯏꯃꯥꯁꯨ ꯏꯆꯥꯅ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯔꯤꯕꯗꯣ ꯍꯔꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯆꯥꯅ ꯂꯥꯞꯅ ꯂꯩꯈꯤꯗꯣꯏꯗꯣ ꯈꯟꯕꯒꯤ ꯏꯃꯥꯅ ꯍꯥꯏꯕꯅꯤ꯫ ꯄꯥꯔꯤꯅ, ꯏꯃꯥ, ꯅꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯗꯨ ꯃꯃꯥ ꯃꯄꯥꯅ ꯌꯥꯕꯤꯔꯕꯗ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗ ꯍꯥꯏꯔꯗꯨꯅ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯂꯦꯞꯅꯔꯝꯃꯤ꯫ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯄꯥꯔꯤ ꯍꯣꯏꯅ ꯆꯤꯡꯗ ꯆꯠꯄꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ꯫ ꯄꯥꯔꯤꯅ, ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤ ꯃꯃꯥ ꯃꯄꯥꯕꯨ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯑꯍꯦꯟꯕꯅ, ꯌꯥꯔꯦ ꯏꯆꯥꯁꯤꯗꯤ, ꯃꯪꯒꯣꯜ ꯑꯣꯏ ꯃꯇꯝ ꯄꯨꯝꯕꯗ꯫ ꯂꯩꯃꯅ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯏꯃꯥꯒꯤ ꯄꯥꯔꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯄꯥꯕꯨꯡ, ꯏꯃꯥ, ꯅꯆꯥ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯄꯥꯔꯤꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯄꯥꯔꯤꯒꯤ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯔꯨꯞ ꯊꯥꯅꯤꯜꯗꯨ ꯄꯥꯔꯤꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯄꯥꯔꯤ, ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯂꯣꯏꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯊꯣꯔꯛꯂꯒꯦ ꯇꯧꯔꯝꯃꯤꯅꯤ꯫ ꯂꯥꯛꯑꯣ, ꯃꯌꯥꯝ ꯂꯣꯏꯅ ꯉꯥꯏꯅꯍꯧꯔꯕꯅꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯍꯣꯏ ꯆꯠꯆꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯊꯥꯅꯤꯜ, ꯅꯤꯡꯊꯤꯅ ꯊꯕꯛꯇꯣ ꯇꯧꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯗꯨꯗ ꯊꯥꯅꯤꯜꯅ ꯋꯥ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯄꯥꯔꯤ, ꯅꯪꯁꯨ ꯍꯧꯖꯤꯛꯇꯤ ꯁꯦꯜꯗꯣ ꯈꯔ ꯐꯪꯉꯤ꯫ ꯈꯔꯗ ꯅꯠꯇꯦꯗ, ꯌꯥꯝ ꯐꯪꯉꯤꯗ꯫ ꯑꯗꯣ ꯁꯤꯗꯒꯤ ꯍꯟꯈꯤꯕꯗ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯌꯥꯔꯦꯅ꯫ ꯑꯁ ꯏꯇꯥꯎ ꯊꯥꯅꯤꯜ, ꯅꯨꯄꯤꯒ ꯂꯩꯇ꯭ꯔꯤꯀꯣ? ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕ? ꯏꯇꯥꯎ ꯄꯥꯔꯤ, ꯅꯪꯁꯨꯕ ꯂꯣꯏꯔꯦ, ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯀꯣꯏꯗ꯭ꯔꯗꯤ? ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯗꯦ ꯍꯥꯏꯕꯁꯦ? ꯐꯔꯦꯁꯦ, ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯤꯡꯒꯤ ꯂꯩꯁꯥ ꯁꯛꯍꯦꯟꯕꯤ ꯑꯃ ꯌꯦꯡꯉꯁꯤꯔꯣ? ꯇꯥꯅꯤꯡꯗꯦ ꯅꯪꯅ ꯉꯥꯡꯕꯁꯤꯃ꯫ ꯇꯝꯄꯥꯛꯇ ꯅꯠꯇꯦ ꯂꯩꯔꯤꯁꯦ ꯀꯣ, ꯆꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯜꯁꯤꯡꯕꯨ
ꯃꯤꯠꯌꯦꯡ ꯁꯨꯝꯅ ꯌꯦꯡꯗꯦ ꯁꯦꯜ ꯇꯥꯟꯕ ꯂꯥꯛꯂꯒ ꯑꯩꯗꯅ ꯑꯃꯨꯛ ꯐꯨꯔꯗꯤ ꯁꯦꯜ ꯄꯨꯔꯒ ꯍꯟꯕꯗꯤ ꯂꯥꯏꯔꯗꯅ ꯆꯩꯐꯝ ꯃꯃꯤ ꯑꯣꯏꯅ ꯄꯨꯔꯒ ꯍꯟꯅꯤ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯊꯥꯅꯤꯜ ꯃꯇꯥꯎꯒꯤ ꯋꯥꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯅꯨꯄꯥ ꯑꯗꯨ ꯈꯜꯂꯒ ꯂꯩꯔꯕꯗꯤ ꯅꯪ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯅꯤ ꯀꯣ ꯂꯩꯔꯅꯤ ꯄꯥꯝꯕꯨ ꯄꯥꯝꯂꯕ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕ ꯍꯦꯛꯇ ꯂꯧꯒꯗꯕ ꯃꯗꯨꯗ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯕꯁꯨ ꯅꯝꯈꯥꯏꯔꯒ ꯂꯧꯒꯗꯕꯅꯤ ꯀꯔꯤ ꯐꯨꯕꯕꯨ ꯑꯗꯨꯝ ꯐꯥꯒꯤꯗꯧ ꯂꯩꯔꯝ ꯃꯣꯏꯅ ꯐꯨꯔꯁꯨ ꯅꯪꯅ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯤꯗꯨꯅ ꯐꯨꯔꯤꯅꯤ ꯈꯟꯗꯣ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤ ꯊꯥꯅꯤꯜꯗ ꯃꯃꯤꯠ ꯑꯗꯨꯅ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯋꯥꯁꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤ ꯍꯥꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯕꯨ ꯃꯤꯅ ꯐꯨꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯁ ꯏꯇꯥꯎ ꯅꯨꯡꯁꯤꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯤꯗꯨꯒꯤꯗꯃꯛ ꯅꯝꯗꯅ ꯂꯧꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯣ ꯀꯅꯥꯅꯣ ꯈꯪꯗꯦ ꯑꯩꯅ ꯅꯨꯄꯤ ꯍꯥꯏꯔꯤꯁꯦ ꯅꯪꯅꯦ ꯉꯥꯡꯕ ꯏꯇꯥꯎ ꯅꯪ ꯁꯤꯗꯤꯕ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯏꯇꯥꯎ ꯅꯨꯄꯤ ꯑꯃ ꯅꯨꯡꯁꯤꯅꯕꯅ ꯐꯅꯤꯀꯣ ꯍꯌꯦꯡ ꯏꯃꯥ ꯍꯣꯏꯅ ꯅꯨꯄꯤ ꯊꯤꯕꯒꯤ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯂꯩꯇ꯭ꯔꯗꯤ ꯐꯔꯛ ꯇꯥꯖꯅꯤ ꯃꯁꯛ ꯃꯁꯥ ꯈꯪꯗꯕꯤ ꯑꯃꯒ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯖꯅꯤ ꯑꯩꯕꯨꯗꯤ ꯍꯥꯏꯅ ꯑꯃꯕꯨꯗꯤ ꯂꯩꯖꯈ꯭ꯔꯦ ꯍꯣꯏ ꯌꯥꯔꯦ ꯏꯇꯥꯎꯒꯤ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯍꯜ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯔꯛꯏ ꯊꯥꯅꯤꯜ ꯄꯔꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯎꯅꯦ ꯊꯥꯅꯤꯜꯅ ꯍꯣꯏ ꯃꯥꯝ ꯂꯥꯛꯂꯒꯦ ꯂꯥꯎ ꯆꯥꯛ ꯂꯣꯏꯔ ꯃꯥꯜꯂꯦ ꯆꯥꯔꯨꯁꯤ ꯍꯣꯏ ꯆꯥꯔꯨꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯇꯧꯈꯤꯔꯝꯃꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯃꯖꯥꯔꯨ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯑꯋꯣꯟ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯂꯝꯃꯤ ꯃꯖꯥꯔꯨ ꯅꯪꯅ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯁꯣꯛꯄꯁꯤ ꯋꯥꯗꯕ꯭ꯔꯣ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯆꯠꯄ ꯑꯄꯥꯝꯕꯅ ꯌꯥꯕ꯭ꯔꯣ ꯑꯣꯟ ꯑꯩꯗꯤ ꯀꯔꯤꯁꯨ ꯋꯥꯗꯕꯅꯤ ꯀꯔꯤꯒꯤ ꯋꯥꯒꯅꯤ ꯑꯄꯥꯝꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯌꯥꯔꯒ ꯂꯩꯔꯤꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯑꯄꯥꯝꯕꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯣꯡꯇ ꯊꯤꯡꯗꯦ ꯃꯤꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯑꯩꯈꯣꯏꯗꯤ ꯑꯗꯨ ꯇꯧꯅꯤꯒ ꯑꯗꯥ ꯇꯧꯅꯤꯒ ꯌꯨꯝꯗꯒ ꯂꯩꯅꯤꯡꯗꯦ ꯇꯨ ꯑꯥꯗ ꯃꯤꯇꯩ ꯈꯔ ꯀꯣ ꯊꯕꯛ ꯁꯨꯕꯒꯤ ꯂꯩꯕꯅꯤ ꯅꯪ ꯈꯪꯂꯕꯣ ꯑꯩꯗꯤ ꯈꯪꯗꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯂꯩꯔꯤꯅꯣ ꯅꯪꯗꯤ ꯌꯥꯝ ꯈꯪꯂꯝꯃꯤ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯈꯪꯗꯦꯗ ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯑꯃꯅ ꯍꯥꯏꯕꯅꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯪꯒꯤ ꯏꯕꯨꯡ ꯃꯣꯏꯗꯤ ꯈꯪꯂꯝꯅꯤ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯅ ꯈꯨꯜꯗ ꯂꯥꯛꯄ ꯅꯨꯃꯤꯠꯇꯣ ꯈꯨꯜꯂꯥꯛꯄꯒꯤ ꯑꯌꯥꯕ ꯂꯧꯕ ꯂꯥꯛꯏꯅꯁꯨ ꯍꯥꯏꯌꯦ ꯑꯇꯩꯗꯤ ꯈꯪꯗꯦꯗ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯤꯡꯗꯒꯤ ꯀꯨꯝꯊꯔꯛꯄꯗ ꯁꯣꯝꯗꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯄ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯥꯡꯗ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨꯗ ꯌꯦꯡꯂꯒ ꯊꯥꯅꯤꯜꯅ ꯍꯥꯏꯔꯛꯏ ꯇꯧꯕꯔꯤ ꯌꯦꯠꯂꯣꯝ ꯊꯥꯡꯕꯗ ꯆꯠꯂꯤꯕ ꯅꯨꯄꯤꯁꯦ ꯃꯁꯤꯗꯤ ꯇꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯁꯣꯝꯗꯩꯁꯨ ꯐꯖꯩ ꯀꯩꯅꯣ ꯑꯅꯤꯃꯛ ꯂꯣꯏ ꯐꯖꯩ ꯁꯤꯃꯅ ꯊꯤ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯀꯔꯤ ꯈꯨꯐꯖꯅꯣ ꯄꯥꯔꯤꯗꯤ ꯉꯁꯥꯏꯅ ꯅꯨꯄꯤ ꯑꯃꯗ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯕꯅꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯅꯥ ꯅꯠꯇꯦ ꯃꯖꯥꯔꯨꯅꯤ ꯄꯥꯔꯤ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯒꯤ ꯀꯔꯤꯁꯨ ꯍꯥꯏꯗꯕꯤꯗ ꯃꯥꯒꯤ ꯑꯣꯏꯅ ꯋꯥ ꯍꯥꯏꯔꯛꯏ ꯇꯧ ꯊꯥꯅꯤꯜ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯅꯪ ꯌꯥꯒꯗ꯭ꯔꯥ ꯀꯩ ꯋꯥꯅꯣ ꯑꯩꯁꯦ ꯄꯥꯔꯤꯗꯤ ꯊꯥꯅꯤꯜꯗ ꯌꯦꯡꯂꯒ ꯍꯥꯏꯕ ꯅꯠꯇꯦ ꯃꯥꯡꯗ ꯆꯠꯂꯤꯕ ꯃꯖꯥꯔꯨꯗ ꯌꯦꯡꯂꯒ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯤ ꯄꯥꯔꯤ ꯋꯥ ꯍꯥꯏꯔꯛꯏ ꯄꯥꯔꯤꯅ ꯌꯦꯠꯂꯣꯝ ꯊꯪꯕꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯝꯇ ꯍꯥꯏꯕꯤꯒꯦꯔꯥ ꯃꯇꯥꯎꯒꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯄ ꯋꯥꯗꯨꯗ ꯊꯥꯅꯤꯜꯗꯤ ꯉꯛꯄꯒ ꯍꯔꯥꯎꯕꯒ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯂꯩꯔꯒ ꯃꯇꯥꯎ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣ ꯑꯁꯦꯡꯕꯔꯣ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯁꯦ ꯑꯩ ꯍꯧꯖꯤꯛꯃꯛ ꯍꯥꯏꯔꯨꯈꯤꯒꯦ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯆꯦꯟꯈꯤꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯔꯤꯅ ꯈꯥꯝꯃꯤ ꯑꯁ ꯉꯥꯏꯈꯣ ꯑꯝꯇ ꯅꯪ ꯁꯤꯗꯤꯕ ꯍꯧꯖꯤꯛꯇ ꯍꯥꯏꯔꯨꯔꯒ ꯌꯥꯕꯤꯔꯛꯇꯧ ꯅꯠꯇꯦ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯀꯧꯔꯒ ꯇꯤꯟꯅꯁꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩ ꯐꯣꯡꯗꯣꯛꯂꯒꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯇꯥꯎꯅ ꯉꯁꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯃꯁꯤ ꯑꯩ ꯁꯣꯛꯍꯟꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯧꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯃꯥꯡꯗ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯅꯤꯗꯨ ꯀꯧꯔꯛꯏ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯥꯔꯗꯨꯅ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯑꯋꯣꯟꯅ ꯍꯥꯏꯔꯛꯏ ꯈꯣꯏꯕꯨꯔꯥ ꯃꯥꯅꯤ ꯏꯆꯜꯍꯣꯏꯕꯨꯅꯤ ꯑꯣ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯤꯔꯣ ꯊꯥꯅꯤꯜꯅ ꯏꯆꯜꯍꯣꯏꯕꯨ ꯅꯕꯨꯡ ꯈꯣꯏꯁꯤ ꯈꯪꯕ꯭ꯔꯣ ꯇꯨ ꯑꯁꯤꯗ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯥꯁꯤꯡꯗꯨ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯏꯆꯜꯍꯣꯏꯗꯤ ꯁ꯭ꯋꯥꯏꯗꯒꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯑꯗꯣ ꯏꯆꯜꯍꯣꯏ ꯑꯗꯨꯝ ꯇꯤꯟꯅꯁꯤ ꯌꯥꯏꯀꯣ ꯌꯥꯏ ꯏꯕꯨꯡ ꯍꯥꯏꯅ ꯀꯧꯔꯒꯦ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯅꯣ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯤ ꯏꯇꯥꯎꯒꯤ ꯃꯤꯡꯅ ꯄꯥꯔꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯅꯤꯜ ꯀꯧꯏ ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗꯤ ꯑꯩꯅꯀꯣ ꯑꯋꯣꯟ ꯀꯧꯕꯅꯤ ꯑꯗꯨꯒ ꯏꯇꯥꯒꯤ ꯃꯤꯡꯅ ꯃꯖꯥꯔꯨ ꯀꯧꯕꯅꯤ ꯑꯋꯣꯟꯅ ꯃꯖꯥꯔꯨ ꯀꯧꯕꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯄꯥꯔꯤ ꯃꯖꯥꯔꯨꯗ ꯌꯦꯡꯂꯛꯏ ꯃꯖꯥꯔꯨꯁꯨ ꯄꯥꯔꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ ꯊꯥꯅꯤꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯏꯆꯜ ꯑꯅꯤꯒꯤ ꯃꯤꯡꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯒꯗꯧ ꯃꯥꯜꯂꯦ ꯏꯆꯜ ꯑꯅꯤꯁꯦ ꯃꯥꯅꯦ ꯂꯣꯛꯇꯒꯤ ꯏꯁꯤꯡ ꯁꯣꯛꯇ꯭ꯔꯗꯤ ꯌꯥꯝ ꯋꯥꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯨꯡ ꯍꯣꯏꯒ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯁꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯤ ꯂꯥꯛꯄꯅꯤ ꯇꯥꯟ ꯆꯥꯅ ꯏꯆꯜ ꯑꯅꯤꯒ ꯊꯦꯡꯅꯔꯤ ꯃꯗꯨꯗꯤ ꯏꯇꯧ ꯄꯥꯔꯤ ꯅꯪꯒ ꯏꯆꯜ ꯃꯖꯥꯔꯨꯒ ꯂꯥꯛꯃꯤꯟꯅꯔꯣ ꯑꯩꯒ ꯏꯆꯜ ꯑꯋꯣꯟꯒ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯋꯣꯟ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯒꯤ ꯇꯨꯡꯗꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯖꯥꯔꯨ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯆꯠꯃꯤꯟꯅꯔꯒ ꯄꯥꯔꯤꯅ ꯃꯖꯥꯔꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯤꯡꯗꯣ ꯃꯖꯥꯔꯨ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅꯦ ꯑꯣ ꯃꯖꯥꯔꯨꯗꯤ ꯀꯔꯥꯏꯋꯥꯏꯗꯒꯤ ꯀꯅꯥꯒꯤ ꯏꯃꯨꯡꯅꯣ ꯑꯩꯗꯤ ꯈꯨꯜꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯤꯅꯤ ꯑꯣ ꯏꯄꯥ ꯈꯨꯜꯂꯥꯛꯄ ꯌꯥꯝ ꯃꯥꯜꯂꯦ ꯏꯆꯜ ꯃꯖꯥꯔꯨꯒꯤ ꯁꯛꯇꯝꯁꯦ ꯃꯖꯥꯔꯨꯗꯨ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯤꯅꯀꯣ ꯑꯗꯨꯝ ꯍꯥꯏꯕ ꯑꯩꯁꯦꯀꯣ ꯏꯄꯥ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕ ꯇꯁꯦꯡꯅꯃꯛ ꯌꯥꯝꯅ ꯃꯥꯟꯅꯩ ꯑꯗꯣ ꯃꯖꯥꯔꯨ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ ꯅꯍꯥꯛꯅ ꯑꯃꯨꯛ ꯂꯥꯟꯅ ꯈꯟꯕꯤꯒꯗ꯭ꯔꯥ ꯀ꯭ꯔꯦꯋꯥꯅꯣ ꯏꯕꯨꯡ ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯆꯜꯗꯤ ꯁꯥꯎꯕ ꯍꯩꯇꯦ ꯂꯥꯟꯅ ꯈꯟꯕꯁꯨ ꯍꯩꯇꯦ ꯃꯖꯥꯔꯨ ꯅꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥ ꯂꯩꯕ꯭ꯔꯥ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯃꯖꯥꯔꯨ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ ꯃꯖꯥꯔꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯌꯦꯡꯂꯛꯄꯗꯨꯗ ꯄꯥꯔꯤ ꯂꯝꯕꯤ ꯆꯠꯐꯝ ꯈꯪꯂꯝꯗꯦ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯖꯥꯔꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯄꯥꯔꯤ ꯑꯩ ꯀꯅꯥꯁꯨ ꯈꯪꯅꯕ ꯂꯩꯇꯦꯗ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯄꯥꯔꯤ ꯃꯖꯥꯔꯨꯅ ꯈꯪꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯄꯥꯔꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯑꯋꯣꯟ ꯑꯃꯗꯤ ꯊꯥꯅꯤꯜ ꯇꯥꯗꯅꯕ ꯃꯖꯥꯔꯨꯗ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯖꯥꯔꯨ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯃꯖꯥꯔꯨ ꯄꯥꯔꯤꯗ ꯉꯛꯅ ꯌꯦꯡꯂꯛꯏ ꯄꯥꯔꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯖꯥꯔꯨ ꯅꯍꯥꯛ ꯈꯨꯜꯂꯥꯛꯄꯒꯤ ꯃꯆꯥꯅꯤꯉꯣ ꯑꯩꯒꯗꯤ ꯂꯝꯕꯥ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯑꯩ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯖꯥꯔꯨ ꯅꯍꯥꯛꯄꯨ ꯎꯖꯕ ꯃꯤꯀꯨꯞꯇ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯨꯔꯦ ꯃꯔꯝꯁꯤꯅ ꯑꯩ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯆꯠꯃꯤꯟꯅꯅꯤꯡꯉꯤ ꯃꯖꯥꯔꯨ ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯋꯥꯗꯨꯗ ꯃꯖꯥꯔꯨꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯄꯥꯔꯤ ꯑꯩꯁꯨꯀꯣ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯈꯪꯂꯛꯄꯗ ꯑꯩꯒꯤ ꯑꯄꯥ ꯑꯃ ꯑꯃꯗꯤ ꯑꯩꯒꯤ ꯏꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯗꯁꯨ ꯅꯠꯇ ꯆꯤꯡꯒꯤ ꯂꯩꯁꯥ ꯑꯩꯅ ꯇꯝꯗ ꯁꯥꯠꯄꯗ ꯇꯝꯒꯤ ꯏꯇꯥꯁꯤꯡꯅ ꯂꯛꯅꯕꯤꯔꯣꯏꯗ꯭ꯔꯥ ꯃꯖꯥꯔꯨ ꯅꯍꯥꯛꯅꯕꯨ ꯌꯥꯕꯤꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯗꯨꯗ ꯊꯣꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯅꯪꯒꯤꯗꯃꯛ ꯊꯦꯡꯅꯒꯅꯤ ꯄꯥꯔꯤꯒꯤ ꯋꯥꯗꯨꯗ ꯃꯖꯥꯔꯨ ꯄꯥꯔꯤꯗ ꯌꯦꯡꯂꯒ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯄꯥꯔꯤꯗꯤ ꯃꯖꯥꯔꯨꯅ ꯑꯗꯨꯝꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯌꯥꯕꯤꯔꯛꯂꯕꯗꯨꯗ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯗꯨꯅ ꯃꯥꯡꯗ ꯆꯠꯂꯝꯕ ꯊꯥꯅꯤꯜꯅ ꯇꯨꯡ ꯑꯣꯟꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯣꯏ ꯑꯅꯤꯅ ꯇꯨꯡꯗ ꯁꯨꯝ ꯂꯩꯊꯍꯧꯔꯤꯗꯨꯕꯣ ꯈꯔ ꯊꯨꯅ ꯂꯥꯛꯎ ꯀꯩꯅꯣ ꯂꯣꯛ ꯌꯧꯔꯦ ꯏꯁꯤꯡ ꯁꯣꯛꯅꯕ ꯂꯥꯞꯁꯨ ꯂꯥꯞꯈ꯭ꯔꯦ ꯏꯁꯤꯡ ꯁꯣꯛꯐꯝꯁꯦ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯊꯛꯇ ꯑꯃꯨꯛ ꯄꯨꯈꯠꯈꯤꯗꯣꯏꯅꯤ ꯊꯥꯅꯤꯜꯒꯤ ꯋꯥꯗꯨꯗ ꯑꯋꯣꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯊꯥꯅꯤꯜ ꯑꯩꯈꯣꯏꯗꯤꯀꯣ ꯅꯨꯡꯇꯤꯒꯤ ꯁꯣꯛꯂꯤꯅꯤ ꯏꯕꯨꯡ ꯍꯣꯏꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯑꯣꯏꯕꯅꯤ ꯏꯆꯜ ꯑꯗꯨꯗꯤ ꯅꯣꯏ ꯌꯥꯝ ꯋꯥꯔꯝꯅꯤꯀꯣ ꯑꯃꯔꯣꯝꯗꯗꯤ ꯇꯝꯄꯥꯛꯅ ꯌꯥꯝ ꯍꯦꯜꯂꯤ ꯅꯨꯡꯉꯥꯏꯕ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯂꯩ ꯑꯗꯨꯅ ꯏꯁꯤꯡꯒꯤꯗꯤ ꯋꯥꯗꯦ ꯑꯗꯨꯕꯨ ꯐꯔꯦꯁꯦ ꯏꯆꯜ ꯑꯅꯤꯒꯤ ꯏꯁꯤꯡꯁꯨ ꯅꯕꯨꯡ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯄꯨꯕꯤꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯈꯪꯅ ꯆꯥꯟꯅꯔꯕꯅꯤꯅ ꯏꯆꯜ ꯃꯖꯥꯔꯨ ꯀꯔꯦ ꯅꯪꯒꯤ ꯏꯁꯤꯡ ꯁꯣꯛꯅ ꯄꯥꯇ꯭ꯔꯗꯣ ꯅꯕꯨꯡ ꯁꯣꯛꯄꯤꯔꯛꯂꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯅꯤꯜꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯄꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯆꯤꯡ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯛꯂꯝꯃꯤ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯈꯤ ꯂꯣꯏꯈꯤ ꯑꯁꯨꯝꯅ ꯊꯥ 5 ꯍꯧꯈꯤꯔꯝꯃꯤ ꯉꯁꯤꯗꯤ ꯄꯥꯔꯤ ꯍꯣꯏꯁꯨ ꯃꯌꯨꯝ ꯍꯟꯅꯕ ꯇꯧꯔꯝꯃꯤ ꯍꯌꯦꯡꯅꯤ ꯃꯈꯣꯏꯅ ꯍꯟꯗꯧꯕ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯃꯗꯤ ꯃꯖꯥꯔꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈꯨꯜꯒꯤ ꯃꯤ ꯑꯃꯠꯇ ꯈꯪꯍꯟꯕ ꯅꯠꯇꯦ ꯁꯨꯞꯅꯇꯒꯤ ꯊꯥꯅꯤꯜ ꯑꯃꯗꯤ ꯑꯋꯣꯟ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯑꯇꯩꯅ ꯈꯪꯂꯛꯄꯗ ꯌꯥꯔꯛꯀꯗꯕ ꯂꯩꯇꯦ ꯃꯔꯝꯁꯤꯅ ꯃꯈꯣꯏꯅ ꯈꯪꯍꯟꯗꯕꯅꯤ ꯁꯣꯝꯗ ꯄꯥꯔꯤ ꯑꯃꯗꯤ ꯊꯥꯅꯤꯜ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯇꯥꯎ ꯊꯥꯅꯤꯜ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯁꯨ ꯄꯤꯊꯣꯛꯂꯤ ꯉꯁꯤ ꯍꯟꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯑꯍꯜꯁꯤꯡꯁꯤꯅ ꯍꯌꯦꯡ ꯍꯜꯂꯁꯤ ꯍꯥꯏꯕꯒꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯏꯇꯥꯎ ꯊꯥꯅꯤꯜ ꯑꯩ ꯃꯖꯥꯔꯨꯁꯦ ꯉꯁꯤ ꯄꯨꯈ꯭ꯔꯒꯦ ꯏꯕꯥꯅꯤ ꯉꯁꯤ ꯆꯦꯟꯈ꯭ꯔꯒꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯃꯗꯤ ꯃꯕꯨꯡꯅ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯔꯦ ꯈꯪꯂꯕꯗꯤ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦ ꯏꯇꯥꯎ ꯊꯥꯅꯤꯜ ꯑꯩ ꯃꯖꯥꯔꯨꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ ꯆꯠꯈ꯭ꯔꯒꯦ ꯇꯝꯄꯥꯛꯇ ꯏꯇꯥꯎ ꯄꯥꯔꯤ ꯅꯪꯒꯤ ꯊꯕꯛꯁꯦ ꯊꯨꯃꯟꯗ꯭ꯔꯥ ꯑꯗꯨꯕꯨ ꯐꯔꯦ ꯏꯇꯥꯎꯒꯤ ꯑꯅꯤꯡꯕ ꯄꯥꯝꯕꯕꯨ ꯊꯨꯡꯂꯕꯗꯤ ꯅꯇꯥꯎꯁꯨ ꯌꯥꯔꯦ ꯑꯗꯣ ꯏꯆꯟ ꯃꯖꯥꯔꯨꯗꯤ ꯈꯪꯈ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯉꯁꯤ ꯈꯜꯂꯛꯂꯤꯕꯁꯦ ꯑꯇꯩ ꯅꯠꯇꯦ ꯅꯍꯥꯟ ꯅꯣꯡꯃ ꯏꯆꯟ ꯑꯋꯣꯟꯅ ꯃꯣꯏꯗ ꯆꯠꯄꯗ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯖꯣꯟꯅ ꯃꯥ ꯑꯩ ꯅꯨꯡꯁꯤꯅꯕꯁꯦ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ ꯃꯔꯝꯁꯤꯅ ꯃꯕꯨꯡꯅ ꯌꯥꯝꯅ ꯉꯥꯡꯕꯤꯔꯕ ꯃꯥꯜꯂꯤ ꯃꯍꯥꯛꯅꯁꯨ ꯑꯩꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤ ꯑꯗꯨꯅ ꯏꯇꯥꯎ ꯊꯥꯅꯤꯜ
ꯑꯩ ꯆꯠꯈ꯭ꯔꯒꯦ. ꯑꯩꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯏꯇꯥꯎꯅ ꯈꯔ ꯄꯨꯕꯤꯔꯛꯑꯣ. ꯍꯣꯏꯅꯦ, ꯑꯗꯨꯒꯤꯗꯤ ꯅꯪꯅ ꯀꯔꯤꯁꯨ ꯋꯥꯔꯨꯅꯨ, ꯑꯩꯅ ꯂꯣꯏꯅ ꯄꯨꯔꯛꯀꯅꯤꯅꯦ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯑꯩ ꯀꯔꯤ ꯀꯔꯤꯅꯣ ꯑꯃꯨꯛꯇ ꯌꯦꯡꯈꯤꯒꯦ. ꯁꯦꯟꯁꯨ ꯍꯥꯞꯆꯤꯟꯈꯤꯒꯦ. ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯀꯗꯧꯔꯦ. ꯃꯖꯥꯔꯨꯗꯣ ꯃꯆꯥꯟ ꯄꯥꯝꯕꯤꯗꯨꯒꯤꯗ ꯉꯥꯏꯔꯝꯒꯦ ꯍꯥꯏꯕꯅꯤ. ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯖꯥꯔꯨ ꯑꯍꯜꯁꯤꯡꯅ ꯃꯥꯒ ꯂꯣꯏꯅꯕ ꯈꯤꯇꯪ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯄꯥꯔꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯕ ꯇꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯗꯨꯅ ꯃꯖꯥꯔꯨꯁꯨ ꯊꯣꯔꯛꯂꯝꯃꯤ. ꯄꯥꯔꯤꯁꯨ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯊꯣꯔꯛꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯔꯗꯨꯅ ꯄꯥꯔꯤꯒ ꯑꯃꯗꯤ ꯃꯖꯥꯔꯨꯒ ꯆꯠꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯝꯗ ꯃꯖꯥꯔꯨꯒꯤ ꯃꯕꯨꯡ ꯖꯣꯟꯅ ꯉꯥꯡꯕ ꯍꯧꯔꯛꯂꯝꯃꯤ. ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯣꯏꯅ ꯈꯪꯂꯤ ꯄꯥꯔꯤ ꯑꯃꯗꯤ ꯃꯖꯥꯔꯨ ꯄꯨꯟꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ. ꯃꯖꯥꯔꯨꯒꯤ ꯃꯕꯨꯡ ꯖꯣꯟꯗꯤ ꯁꯥꯎꯕꯅ ꯃꯁꯥꯗꯨ ꯂꯩꯕ ꯌꯥꯔꯝꯗꯦ. ꯑꯗꯨꯅ ꯑꯋꯣꯟ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ. ꯑꯋꯣꯟ, ꯑꯋꯣꯟ, ꯑꯋꯣꯟ ꯂꯩꯇꯕ꯭ꯔꯣ? ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯔꯛꯑꯣ. ꯑꯋꯣꯟꯁꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯏ. ꯑꯩꯒꯤ ꯏꯆꯜ ꯃꯖꯥꯔꯨ ꯀꯅꯥꯒ ꯆꯠꯈꯤ ꯍꯥꯏ? ꯖꯣꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯋꯣꯟꯅ ꯂꯣꯠꯄ ꯀꯤꯔꯗꯨꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯏ. ꯑꯋꯣꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯣꯟ ꯑꯋꯣꯟꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯃꯖꯥꯔꯨ ꯇꯥꯟꯅꯕ ꯐꯪꯗ ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯉꯥꯜꯂꯒ ꯊꯥꯅꯤꯜ ꯍꯣꯏꯗꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯔꯒ ꯊꯥꯗꯣꯛꯂꯝꯃꯤ. ꯖꯣꯟꯅꯗꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯇꯧꯔꯒ ꯆꯠꯍꯟꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯤꯒꯤ ꯃꯄꯥ ꯑꯃꯗꯤ ꯁꯥꯒꯩ ꯑꯍꯜ ꯑꯅꯤꯒ ꯇꯧꯔꯒ ꯃꯈꯣꯏ ꯑꯍꯨꯝ ꯃꯖꯥꯔꯨꯒꯤ ꯌꯨꯝꯗ ꯍꯩꯗꯣꯛꯄ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯈꯨꯜꯒꯤ ꯈꯨꯜꯂꯥꯛꯄ ꯅꯤꯡꯂꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯃꯩꯇꯩ ꯃꯆꯥ ꯅꯣꯏ ꯀꯔꯤꯒꯤ ꯃꯐꯝꯁꯤ ꯂꯥꯛꯄ꯭ꯔꯥ? ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤ ꯂꯥꯛꯄꯅꯣ? ꯄꯥꯔꯤꯒꯤ ꯄꯥꯕꯨꯡ ꯑꯍꯦꯟꯕꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ. ꯁꯥꯎꯐꯝꯕꯨꯗꯤ ꯊꯣꯛꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤ. ꯍꯧꯖꯤꯛꯇꯤ ꯃꯔꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤ ꯈꯨꯜꯂꯥꯛꯄꯒꯤ ꯏꯆꯥ ꯅꯤꯡꯋꯜ ꯃꯖꯥꯔꯨꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯅ ꯉꯔꯥꯡ ꯑꯁꯤ ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯄꯨꯖꯔꯛꯂꯦ. ꯃꯈꯣꯏꯅ ꯌꯥꯅꯗꯨꯅ ꯂꯥꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ. ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯄꯥꯎ ꯑꯃꯇꯪ ꯍꯟꯖꯕ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ. ꯍꯟꯗꯛꯃꯨꯛꯇꯤ ꯖꯣꯟꯅ ꯑꯣꯏꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯏꯆꯜꯕꯨ ꯅꯣꯏꯒꯤ ꯅꯆꯥꯅꯨꯄꯥꯅ ꯀꯗꯔ ꯇꯧꯔꯒ ꯄꯨꯈꯤꯕ, ꯑꯗꯨꯒ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯆꯦꯜꯂꯛꯄꯅꯤ ꯍꯥꯏꯕ. ꯑꯣꯏꯇꯕ ꯅꯝꯊꯥꯛ! ꯑꯩꯈꯣꯏꯒꯤ ꯏꯆꯜ ꯂꯩ, ꯍꯥꯟꯅ ꯂꯩꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ. ꯑꯗꯨꯅ ꯑꯍꯜꯁꯤꯡ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯆꯠꯄꯤꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯖꯣꯟꯅ ꯁꯥꯎꯔꯛꯂꯕꯗꯤ ꯅꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ. ꯖꯣꯟꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯀꯤꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯃꯤꯠ ꯌꯦꯡꯅꯗꯨꯅ ꯆꯠꯅꯕ ꯇꯧꯔꯝꯃꯤ. ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯑꯁꯨꯝꯅ ꯄꯥꯎ ꯍꯟꯕ ꯆꯠꯂꯨꯕ ꯃꯈꯣꯏꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ. ꯃꯖꯥꯔꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯈꯣꯏꯒꯤ ꯀꯥꯗ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯄꯥꯔꯤꯅ ꯃꯖꯥꯔꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯃꯖꯥꯔꯨꯗꯤ ꯃꯄꯥꯝꯒꯤ ꯃꯤꯅ ꯀꯔꯤꯁꯨ ꯍꯥꯏꯕꯤꯔꯛꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯁꯤꯡꯒꯤ ꯅꯤꯡꯉꯣꯜ ꯃꯍꯥꯛꯅ ꯇꯝꯗ ꯂꯩꯗꯨꯅ ꯃꯧꯒꯤ ꯁꯤꯡꯗ ꯆꯟꯗꯨꯅ ꯂꯩꯃ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯐꯪꯂꯕꯗ ꯃꯍꯥꯛ ꯍꯔꯥꯎꯖꯩ. ꯑꯗꯨꯕꯨ ꯃꯄꯥꯝꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯁꯨ ꯀꯨꯝ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯃꯍꯥꯛꯅ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯗ ꯍꯥꯏꯗꯨꯅ ꯃꯌꯨꯝꯒꯤ ꯃꯕꯨꯡ ꯃꯧꯄꯥ ꯑꯃꯗꯤ ꯃꯃꯥ ꯃꯄꯥꯒꯤꯗꯃꯛ ꯈꯨꯗꯣꯜ ꯄꯤꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯄꯥꯔꯤꯁꯨ ꯃꯖꯥꯔꯨꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯊꯨꯡꯍꯟꯒꯅꯤ ꯈꯟꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯔꯝꯃꯤ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯄꯥꯔꯤ ꯑꯃꯗꯤ ꯃꯖꯥꯔꯨ ꯃꯈꯣꯏ ꯑꯅꯤ ꯃꯖꯥꯔꯨꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯂꯥꯛꯄꯗꯨ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯅꯩ. ꯄꯥꯔꯤ ꯑꯃꯗꯤ ꯃꯖꯥꯔꯨ ꯃꯈꯣꯏ ꯑꯅꯤ ꯃꯖꯥꯔꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ. ꯃꯈꯣꯏꯅ ꯌꯨꯝ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯖꯥꯔꯨꯒꯤ ꯃꯃꯥ ꯃꯦꯔꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯆꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩ. ꯃꯖꯥꯔꯨ ꯆꯪꯁꯤꯜꯂꯛꯂꯒ ꯋꯥ ꯍꯥꯏꯔꯛꯏ. ꯑꯃ, ꯑꯩ ꯂꯥꯛꯏꯅꯦ. ꯑꯄꯥꯒ ꯑꯕꯨꯡꯒꯗꯤ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ? ꯃꯖꯥꯔꯨꯅ ꯃꯔꯣꯜ ꯀꯔꯤꯁꯨ ꯈꯣꯏꯗꯅ ꯃꯩꯇꯩꯅ ꯉꯥꯡꯕꯗꯧꯅ ꯉꯥꯡꯂꯛꯄꯗꯨꯗ ꯑꯃꯗꯤ ꯃꯆꯥꯅ ꯃꯩꯇꯩꯒꯤ ꯃꯧꯅ ꯁꯦꯠꯄ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯦꯔꯤ ꯃꯆꯥꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯔꯛꯏ. ꯃꯖꯥꯔꯨꯁꯨ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯅ. ꯑꯃ, ꯅꯈꯣꯏ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕ꯭ꯔꯣ? ꯍꯥꯏꯌꯣ ꯑꯃ, ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕ꯭ꯔꯣ? ꯑꯃꯒꯤ ꯃꯖꯥꯔꯨ, ꯑꯃꯅ ꯏꯆꯥꯗ ꯀꯔꯤꯁꯨ ꯁꯥꯎꯗꯤꯌꯦ. ꯅꯪꯕꯨ ꯁꯥꯎꯕꯗꯤ ꯅꯪꯒꯤ ꯑꯄꯥ, ꯅꯪꯒꯤ ꯏꯕꯨꯡ. ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯗ ꯅꯪꯒꯤ ꯃꯤꯡ ꯄꯟꯕ ꯌꯥꯗꯦ. ꯑꯃ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯕꯁꯨ ꯄꯥꯡꯒꯜ ꯊꯣꯛꯄ ꯉꯝꯗꯦ. ꯑꯃ, ꯑꯩ ꯑꯄꯥ ꯏꯕꯨꯡꯈꯣꯏ ꯃꯌꯥꯝ ꯅꯨꯡꯁꯤ. ꯑꯗꯨ ꯑꯃ, ꯑꯩꯅ ꯆꯩꯔꯥꯎꯕꯒꯤ ꯑꯄꯥꯅꯦ, ꯑꯃꯅꯦ, ꯏꯕꯨꯡꯒꯤ ꯑꯩꯅ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯇꯝꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯄꯥ ꯑꯃꯗꯤ ꯏꯕꯨꯡꯒꯤꯅ ꯈꯨꯗꯩꯁꯦ ꯁꯤ, ꯑꯗꯨꯒꯅꯦ ꯑꯃꯒꯤꯅ ꯃꯩꯇꯩꯒꯤ ꯐꯅꯦꯛꯁꯦ. ꯑꯩꯅ ꯑꯃꯒꯤꯅꯦ ꯈꯟꯅ ꯂꯩꯔꯛꯄꯅꯤ, ꯑꯃꯒꯤꯁꯦ. ꯑꯁꯤ ꯍꯥꯏꯔꯒ ꯃꯖꯥꯔꯨ ꯃꯃꯥꯗ ꯐꯅꯦꯛ ꯑꯗꯨ ꯄꯤꯔꯛꯏ.
ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡꯗꯒꯤ ꯃꯕꯨꯡ ꯖꯣꯟ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯈꯨꯜꯂꯥꯛꯄ ꯅꯤꯡꯂꯨꯝ ꯊꯣꯔꯛꯏ꯫ ꯃꯈꯣꯏꯅ ꯊꯣꯔꯛꯄꯗ ꯃꯆꯜ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯖꯣꯟ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯣꯏ, ꯅꯪ ꯁꯤꯗ ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ? ꯀꯔꯤꯒꯤ ꯂꯥꯛꯄꯅꯣ?" ꯃꯖꯥꯔꯨ ꯀꯞꯂꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡ, ꯑꯩ ꯅꯪꯒꯤ ꯅꯆꯜ ꯃꯖꯥꯔꯨꯅꯦ." "ꯑꯩꯒꯤ ꯏꯆꯜ ꯂꯩꯇꯦ, ꯍꯥꯟꯅ ꯂꯩꯔꯝꯃꯦ ꯑꯗꯨꯕꯨ ꯁꯤꯈ꯭ꯔꯦ." "ꯏꯕꯨꯡ, ꯅꯪꯅ ꯏꯕꯨꯡ ꯀꯧꯔꯤꯕ ꯑꯩꯁꯦ ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯌꯨ." ꯈꯨꯜꯂꯥꯛꯄ ꯅꯤꯡꯂꯨꯝꯁꯨ ꯋꯥ ꯉꯥꯡꯂꯛꯏ, "ꯅꯪ ꯀꯅꯥꯅꯣ? ꯑꯩꯒꯤ ꯌꯨꯝꯗ ꯂꯦꯞꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ?" "ꯑꯕꯥ, ꯑꯩ ꯅꯪꯒꯤ ꯅꯆꯥ ꯃꯖꯥꯔꯨꯅꯦ. ꯀꯩꯅꯣ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯤꯕ, ꯋꯥꯔꯧꯔꯤꯕ? ꯑꯕꯥ, ꯏꯕꯨꯡ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." ꯃꯆꯥꯅꯨꯄꯤꯅ ꯑꯗꯨꯝꯅ ꯀꯞꯂꯒ ꯍꯥꯏꯕꯗꯨ ꯁꯣꯝꯗ ꯃꯃꯥꯗꯤ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ꯫ ꯅꯤꯡꯂꯨꯝꯅ, "ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯥ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯁꯤꯈ꯭ꯔꯦ, ꯀꯨꯏꯔꯦ." ꯃꯄꯥꯒꯤ ꯋꯥꯗꯨꯗ ꯃꯖꯥꯔꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ꯫ ꯑꯗꯨꯝꯅ ꯃꯖꯥꯔꯨꯅ ꯀꯞꯄꯗꯨꯗ ꯄꯔꯤꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯄꯥꯕꯨꯡ, ꯏꯕꯥꯏ, ꯅꯆꯥ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ. ꯍꯣꯏ, ꯁꯥꯎꯐꯝꯕꯨꯗꯤ ꯊꯣꯛꯏ. ꯑꯩꯅ ꯏꯇꯤꯛ ꯏꯄꯥ ꯆꯥꯗꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯅꯅꯤ. ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯗ ꯅꯤꯡꯗꯣꯟ ꯄꯣꯝꯅꯗꯨꯅ ꯂꯩꯔꯔꯣꯏꯁꯤ. ꯃꯖꯥꯔꯨꯁꯦ ꯏꯃꯨꯡꯁꯤꯅ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ. ꯉꯁꯤ ꯁꯖꯤꯕꯨꯒꯤ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯃꯥ, ꯄꯥꯕꯨꯡ, ꯏꯕꯥꯏꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ." ꯄꯥꯔꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯜꯂꯥꯛꯄ ꯅꯤꯡꯂꯨꯝ ꯄꯥꯔꯤꯗ ꯌꯦꯡꯂꯛꯏ, ꯀꯔꯤꯁꯨ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯐꯤꯡꯒꯟꯕ ꯖꯣꯟꯗꯤ ꯄꯥꯔꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯐꯨꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯖꯥꯔꯨꯅ ꯄꯥꯔꯤꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯟꯗꯨꯅ ꯂꯩ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯗ ꯖꯣꯟ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯖꯣꯟ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯅꯪ ꯌꯨꯝꯁꯤꯗ ꯂꯥꯛꯀꯅꯨ. ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯃꯔꯤ ꯂꯩꯇꯦ. ꯖꯥꯇꯤꯁꯨ ꯃꯥꯟꯅꯗꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯪꯅ ꯌꯨꯝ ꯄꯥꯟꯕ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕ. ꯅꯪꯅ ꯈꯨꯗꯣꯜ ꯄꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯁꯤ ꯅꯠꯇ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯖꯣꯟ ꯃꯖꯥꯔꯨꯅ ꯄꯥꯏꯔꯤꯕ ꯄꯣꯠ ꯆꯩ ꯑꯗꯨ ꯃꯨꯟꯗꯨꯅ ꯂꯥꯛꯇꯨꯅ ꯂꯪꯊꯣꯛꯏ꯫ ꯑꯗꯨꯝꯅ ꯂꯪꯈꯤꯕꯗꯨꯗ ꯃꯖꯥꯔꯨ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯃꯥ ꯃꯦꯔꯤꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯈꯥꯝꯗꯣꯛꯏ꯫ ꯃꯖꯥꯔꯨ ꯃꯕꯨꯡ ꯑꯃꯗꯤ ꯃꯄꯥꯗ ꯌꯦꯡꯂꯒ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯄꯥ, ꯏꯕꯨꯡ, ꯅꯈꯣꯏꯅ ꯑꯩꯕꯨ ꯑꯗꯨ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯕ ꯑꯩ ꯌꯨꯝꯁꯤꯗ ꯂꯥꯛꯂꯔꯣꯏꯒꯦ. ꯑꯗꯨꯕꯨ ꯑꯄꯥ, ꯏꯕꯨꯡ, ꯑꯃ, ꯑꯩ ꯃꯊꯪ ꯆꯍꯤꯗ ꯂꯥꯛꯄꯗ ꯉꯁꯤꯒꯨꯝꯅ ꯑꯩ ꯆꯩꯔꯥꯎꯕꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ. ꯑꯄꯥ, ꯏꯕꯨꯡ, ꯇꯥꯡꯈꯨꯜꯁꯨ ꯃꯤꯅꯤ, ꯃꯩꯇꯩꯁꯨ ꯃꯤꯅꯤ. ꯑꯄꯥ, ꯃꯁꯤꯗ ꯈꯦꯠꯅꯔꯤꯕꯁꯤ ꯀꯔꯤ? ꯐꯔꯦ, ꯑꯗꯨꯕꯨ ꯑꯄꯥ, ꯑꯃ, ꯏꯕꯨꯡ, ꯅꯆꯥ ꯆꯠꯆꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯖꯥꯔꯨ ꯀꯞꯇꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯥꯔꯤꯁꯨ ꯃꯈꯣꯏꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯅꯤꯡꯂꯨꯝ ꯃꯆꯥꯅꯨꯄꯤꯅ ꯀꯞꯇꯨꯅ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯍꯥꯏꯐꯝ ꯑꯃ ꯈꯪꯗꯕ ꯃꯁꯥꯗ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟ ꯀꯥꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯃꯦꯔꯤ ꯀꯞꯇꯨꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯖꯣꯟꯗꯤ ꯁꯥꯎꯅ ꯃꯈꯣꯏꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ ꯍꯧꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯃꯖꯥꯔꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯄꯥꯔꯤ ꯆꯪꯂꯛꯏ꯫ "ꯂꯩꯃ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ?" "ꯃꯖꯥꯔꯨ, ꯄꯥꯔꯤꯅ ꯃꯉꯣꯟꯗ ꯂꯩꯃ ꯍꯥꯏꯅ ꯀꯧꯖꯕꯅꯤ." ꯄꯥꯔꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗ ꯃꯖꯥꯔꯨ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯣꯏꯇꯥꯆꯧ, ꯑꯩꯁꯤꯕꯨ ꯑꯩꯒꯤ ꯏꯃꯨꯡꯅ ꯃꯄꯣꯛꯁꯤꯃꯒꯤ ꯅꯨꯡꯁꯤꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯍꯥꯏ, ꯑꯩꯁꯤ ꯀꯌꯥꯝ ꯐꯠꯇꯕ ꯃꯤꯁꯛ, ꯑꯩꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯃꯌꯣꯛꯇ ꯂꯦꯞꯄ ꯃꯤꯁꯛ ꯑꯣꯏꯔꯕ꯭ꯔꯥ?" ꯃꯖꯥꯔꯨꯒꯤ ꯋꯥꯗꯨꯗ ꯄꯥꯔꯤ ꯃꯖꯥꯔꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯂꯩꯃ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯀꯞꯂꯤꯕꯅꯣ? ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯗ ꯋꯥꯔꯧꯕ ꯂꯩꯕ꯭ꯔꯣ? ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯉꯥꯏꯍꯥꯛꯀꯤ ꯃꯆꯥꯗ ꯑꯣꯏꯅꯖꯔꯤꯕꯅꯤ. ꯑꯩꯁꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯉꯥꯡꯕ ꯆꯩꯕ ꯌꯥꯎꯔꯤꯕꯗꯨꯗꯤ ꯅꯪꯁꯨ ꯇꯥꯔꯤꯗꯨꯅꯤ, ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ. ꯀꯔꯤꯁꯨ ꯈꯟꯒꯅꯨꯁꯦ, ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯕꯤꯔꯛꯀꯅꯤ." "ꯃꯣꯏꯇꯥꯆꯧ, ꯑꯩ ꯑꯃ ꯑꯄꯥꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ. ꯑꯩꯒꯤ ꯏꯃꯨꯡꯁꯨ ꯎꯅꯤꯡꯉꯤ, ꯃꯣꯏꯇꯥꯆꯧ." ꯃꯖꯥꯔꯨ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯔꯤꯗ ꯉꯥꯊꯗꯨꯅ ꯀꯞꯄꯤ꯫ ꯄꯥꯔꯤꯁꯨ ꯃꯖꯥꯔꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯨꯡꯉꯥꯏꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯄꯥꯔꯤꯒꯤ ꯃꯃꯥ ꯂꯩꯃ ꯑꯗꯨ ꯆꯪꯂꯛꯏ꯫ ꯃꯆꯥ ꯃꯃꯧꯅ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯂꯩꯃ ꯋꯥ ꯍꯥꯏꯔꯛꯏ, "ꯍꯩꯃ, ꯄꯥꯔꯤ, ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯅꯔꯦ? ꯀꯔꯤꯒꯤ ꯀꯞꯂꯤꯅꯣ? ꯏꯃꯥꯒꯤ ꯄꯥꯔꯤ, ꯏꯃꯧꯗ ꯀꯔꯤ ꯍꯥꯏꯕꯤꯔꯨꯔꯦ? ꯏꯃꯧꯅ ꯀꯞꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ?" "ꯃꯥ, ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯗꯦꯕ. ꯃꯥꯅ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯅ ꯀꯞꯂꯤꯕꯅꯤ. ꯌꯨꯝꯗꯁꯨ ꯆꯠꯅꯤꯡꯉꯦ ꯍꯥꯏꯗꯅ." ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯃ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯅꯤꯡꯁꯤꯡꯕ ꯇꯥꯕꯅꯤ. ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯒ ꯃꯥꯒꯤ ꯍꯧꯔꯛꯐꯝ ꯑꯗꯨꯕꯨ ꯀꯥꯎꯕ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯗꯣ. ꯑꯗꯨꯝ ꯅꯤꯡꯁꯤꯡꯒꯅꯤ. ꯑꯩꯒꯤ ꯃꯧꯗꯤ ꯃꯌꯨꯝ ꯆꯪꯕꯁꯨ ꯑꯌꯥꯕ ꯐꯪꯗꯦꯗꯣ. ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯁꯤ ꯅꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗ. ꯌꯨꯝꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯅꯕꯨꯡꯅ ꯏꯃꯧꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯏꯃꯧꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤꯀꯣ.
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯆꯞ ꯃꯥꯟꯅꯩꯅꯦ ꯑꯃꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯂꯩꯇꯦ ꯆꯤꯡꯇꯝ ꯍꯥꯏꯕꯁꯦ ꯃꯆꯤꯟ ꯃꯅꯥꯎꯅꯤꯅꯦ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯉꯥꯏꯍꯥꯛ ꯈꯠꯅꯔꯕꯁꯨ ꯁꯥꯎꯅꯔꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯡꯁꯤꯅꯅ ꯆꯥꯛ ꯄꯨꯈꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯕꯅꯤ ꯃꯩꯇꯩ ꯑꯃꯗꯤ ꯇꯥꯡꯈꯨꯜꯗꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤꯅꯦ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯕ ꯁꯥꯎꯅꯕ ꯌꯥꯗ꯭ꯔꯕ ꯏꯃꯧꯁꯤꯗꯤ ꯋꯥꯈꯜ ꯍꯟꯊꯒꯅꯨ ꯑꯩꯒꯤ ꯏꯃꯧꯗꯤ ꯊꯧꯅꯥ ꯐꯕꯤꯅꯤꯅꯦ ꯀꯞꯀꯅꯨ ꯇꯧꯍꯩꯗꯦ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯣ ꯁꯣꯏꯗꯅ ꯏꯃꯧꯒꯤ ꯅꯥꯛꯇ ꯂꯥꯛꯈꯤꯅꯤ ꯇꯣꯠꯇꯣ ꯀꯞꯀꯅꯨ ꯂꯩꯃ ꯃꯃꯧꯗ ꯊꯦꯝꯖꯤꯟ ꯋꯥꯍꯩ ꯍꯥꯏꯔꯝꯂꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯂꯩꯃ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯁꯤ ꯏꯃꯥꯅ ꯍꯥꯏꯔꯝꯂꯤꯕꯁꯦ ꯅꯣꯡꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡ ꯍꯣꯏꯅ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯃꯣꯏꯇꯥꯆꯧ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯃꯖꯥꯔꯨ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡꯃ ꯈꯨꯂꯥꯛꯄ ꯅꯤꯡꯂꯨꯝ ꯃꯇꯣꯝꯇ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯃꯆꯤꯟꯗ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯖꯥꯔꯨꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯃꯄꯥ ꯍꯥꯏꯗꯨ ꯑꯣꯏꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯖꯣꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯆꯜ ꯅꯨꯄꯤꯕꯨ ꯁꯥꯎꯔꯤ ꯈꯨꯂꯥꯛꯄꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯔꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯤꯡꯂꯨꯝꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯅꯤꯡꯂꯨꯝꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯝꯊꯔꯛꯄꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯌꯥꯝ ꯎꯅꯤꯡꯉꯤꯅꯤ ꯀꯨꯏꯔꯦ ꯎꯗꯕ ꯑꯩꯁꯤ ꯃꯦꯔꯤ ꯌꯥꯝ ꯐꯠꯇꯕ ꯃꯄꯥ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯋꯥꯗꯨꯗ ꯃꯦꯔꯤ ꯃꯄꯤ ꯇꯥꯔꯛꯏ ꯃꯦꯔꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯃꯣꯏ ꯄꯥꯕꯨꯡ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯣ ꯃꯇꯣꯝꯇꯅꯤ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅꯨꯄꯥꯅꯁꯨ ꯃꯆꯜꯕꯨ ꯑꯗꯨꯝ ꯇꯥꯊꯤꯗꯨꯅ ꯂꯩꯕ ꯃꯩꯇꯩ ꯅꯨꯄꯥꯗ ꯌꯨꯝ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯥꯎꯕ ꯑꯩ ꯅꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧ ꯃꯃꯥꯡꯗꯁꯨ ꯑꯩꯒꯤ ꯏꯆꯥꯅ ꯆꯩꯔꯥꯎꯕꯒꯤ ꯈꯨꯗꯣꯜ ꯄꯨꯔꯛꯄꯗ ꯅꯈꯣꯏꯅ ꯂꯪꯈꯥꯏꯕ ꯅꯨꯃꯤꯠꯇꯨꯗ ꯃꯃꯥꯏꯒꯤ ꯊꯃꯣꯏꯗ ꯀꯌꯥꯗ ꯁꯣꯛꯈꯤꯕ ꯃꯦꯔꯤ ꯃꯣꯏ ꯄꯥꯕꯨꯡ ꯃꯩꯇꯩ ꯇꯥꯡꯈꯨꯜ ꯍꯥꯏꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎꯅꯤꯅꯦ ꯉꯁꯤ ꯑꯩꯅ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯁꯦ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯀꯧꯕ ꯃꯤꯡꯗꯨ ꯅꯠꯇꯕ꯭ꯔꯣ ꯅꯈꯣꯏꯅ ꯃꯩꯇꯩ ꯌꯥꯗ꯭ꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯣꯏ ꯄꯥꯕꯨꯡ ꯀꯧꯕꯗ ꯈꯨꯝꯂꯤꯕ ꯍꯥꯏ ꯃꯩꯇꯩ ꯌꯥꯗ꯭ꯔꯒ ꯀꯔꯤꯒꯤ ꯈꯨꯝꯕꯅꯣ ꯍꯥꯏꯌꯣ ꯀꯔꯤꯒꯤ ꯈꯨꯝꯕꯅꯣ ꯉꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯗ ꯈꯨꯂꯥꯛꯄ ꯅꯤꯡꯂꯨꯝ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯥꯗꯨꯅ ꯂꯩ ꯃꯦꯔꯤ ꯃꯥꯒꯤ ꯄꯦꯟꯗꯕꯗꯣ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯑꯩꯒꯤ ꯏꯆꯥꯅ ꯀꯌꯥꯗ ꯋꯥꯅ ꯂꯩꯔꯝꯒꯅꯤ ꯅꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯃꯃꯥꯏꯅꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯟꯗꯛꯇꯤ ꯈꯨꯂꯥꯛꯄ ꯅꯤꯡꯂꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯦꯔꯤ ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯖꯥꯔꯨꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯃꯇꯝ ꯀꯨꯏꯅ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯎꯈꯤꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯩꯅ ꯆꯤꯡ ꯇꯝꯄꯨ ꯇꯣꯈꯥꯏꯕꯅꯤ ꯈꯜꯂꯨꯕ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕ ꯃꯤꯡ ꯉꯁꯤꯗꯤ ꯃꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯦ ꯃꯦꯔꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯗꯁꯨ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ ꯇꯥꯗꯕꯁꯨ ꯌꯥꯔꯣꯏ ꯃꯄꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯄꯨꯟꯅ ꯇꯝꯄꯥꯛꯇ ꯆꯠꯇꯨꯅ ꯇꯝꯄꯥꯛꯀꯤ ꯃꯤ ꯑꯣꯏꯈ꯭ꯔꯕ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯃꯩꯇꯩ ꯂꯩꯃ ꯑꯣꯏꯈ꯭ꯔꯕꯤ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯎꯅꯒꯗꯕꯅꯤ ꯈꯨꯂꯥꯛꯄꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯦꯔꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯃꯃꯥ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯊꯣꯡꯒꯤ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯖꯥꯔꯨꯒꯤ ꯃꯕꯨꯡ ꯖꯣꯟ ꯋꯥꯈꯜ ꯇꯥꯔꯛꯂꯕꯒꯨꯝ ꯃꯆꯟ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯕꯒꯨꯝ ꯃꯇꯣꯝꯇ ꯃꯄꯤ ꯇꯥꯔꯤꯕꯗꯨ ꯇꯩꯊꯣꯛꯆꯩ ꯑꯗꯨꯒ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯖꯣꯟ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯂꯒ ꯃꯃꯥ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯗꯨ ꯃꯁꯥꯅ ꯌꯥꯖꯔꯗꯨꯅ ꯁꯦꯝꯗꯣꯛꯆꯔꯝꯃꯤ ꯇꯝꯄꯥꯛꯇ ꯂꯩꯈ꯭ꯔꯕ ꯃꯆꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯖꯥꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯗꯅ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯍꯥꯏꯅꯔꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯈꯨꯂꯥꯛꯄ ꯅꯤꯡꯂꯨꯝ ꯃꯦꯔꯤ ꯑꯃꯗꯤ ꯖꯣꯟ ꯃꯈꯣꯏ ꯇꯝꯄꯥꯛꯇ ꯂꯥꯛꯀꯗꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯇꯝꯄꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯌꯨꯝ ꯍꯪꯂꯒ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄ ꯅꯤꯡꯂꯨꯝ ꯃꯆꯥꯅꯨꯄꯤ ꯃꯖꯥꯔꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯄꯥꯔꯤꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯎꯕꯗ ꯊꯥꯖꯗ꯭ꯔꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯒ ꯑꯃꯨꯛ ꯌꯦꯡꯏ ꯄꯥꯔꯤ ꯍꯟꯗꯛꯃꯨꯛꯇꯤ ꯍꯔꯥꯎꯅ ꯏꯃꯨꯡ ꯗꯣꯟꯁꯤꯜꯂꯒ ꯂꯩꯃꯥ ꯇꯥꯕ꯭ꯔꯣ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯏꯕꯥꯏꯒ ꯂꯥꯛꯂꯤꯅꯤ ꯇꯥꯕ꯭ꯔꯣ ꯅꯪꯕꯣ ꯂꯩꯃꯥ ꯏꯃꯥ ꯄꯥꯕꯨꯡ ꯆꯤꯡꯒꯤ ꯏꯃꯥꯍꯣꯏ ꯂꯥꯛꯂꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯈꯨꯂꯥꯛꯄ ꯅꯤꯡꯂꯨꯝ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯦꯔꯤ ꯅꯤꯡꯂꯨꯝ ꯑꯃꯗꯤ ꯖꯣꯟꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯄꯥꯕꯨꯡ ꯏꯕꯥꯏ ꯀꯩꯅꯣ ꯌꯥꯝ ꯊꯥꯖꯗꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗ ꯊꯨꯡꯂꯔꯕꯗꯤ ꯅꯆꯥ ꯅꯅꯥꯎꯅ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯖꯒꯅꯤ ꯏꯕꯥꯏ ꯄꯥꯕꯨꯡ ꯆꯪꯂꯣ
Tansaduda Mazaru imungdagi senthorei. Mana senthorakpada mama mapa mabung leptuna leiramlibadu ubada Mazaru kaptuna mapabungda konsinduna kaplai. Mabung John da sukonduna makhol thokna kappi. Mazaru mamaba konsinduna kappi. Masalgi masagi tauriba matawaduda makhoi pumnamak kappi. Somda parigi mama amadi mapasu thorakpada uraduna mamaugi mataududa mapi sintharai. Mazaru kaplaga hairai. Ama apa ibu karigi noi nei buin thoktuna thambiribano ha karigi no aigi awaramgani khangdra apa ibu aibu mukta ngakpiyo ai noi udabasi yam nungaiti noi gi nak si yam chatningi adubu ai khongsi thangba ngamda thangning thangba ngamdana leiri apa ama ibu Masalgi mataudu ubada John kaptuna masalbu nungsina yengduna hairai masu kaplibani Ibunggi jal, ibung jalgi mafamda yam lankre. Ibungna apangba oirupana ijalbu thina saiduna thamkre. Ngasidi ibungni ijalbu nungsina ijal haina kauge ko. Ibunggi ijal macharo. Mabungna dumna kaurakpaduda Mazaru mabungna chetna konsinduna kaptuna hairai. Ibungna ngasina jalbu nungsina ko mamingse asuk koina tahanbijima karigino. Jalbu nungsitra po ibung. Ijalbu krigi nusidani ijaldi aigi thawai ibungna wakhal thelupana ijalbu matam changna inthoktuna thampiba ibung lali ijal ibung asumna mabung masal anidu kapminai ayenbada isen haina kauzarage isen haujikti lana khalamba pumnamak khanararoisi mamangda lana khalambado haujikti khanba yadre isen noi aikhoi kainaba yaba nate haujikti ibung masel haidu oirabani Anganganisi kainadana lehensigo ninglumna ibai nasena wakhal then pamisak ama oirupana pumnamak lana laukibani adubu haujikti pumnamak lana khanba yadre nungsina laikadabani aduni handakti maitegi jaraubasu kuidre ichanupi Mazaro nahakniko nangi apa ama nabungi asambu khudol tamba lauko apa ama nabungna nangbu lakpa wana ngairamgeko apa ai soitana lakani pari ima pabo bai mayam mapan slip laga wari saga do sarupudi imungda sanglaga oina sarasi cha isingsu chana leima jag cha ising thong na matawru ninglum pari na masanupida leima haina kauba mingdu tabada mabukning hena nungsire adubu khanjillaga nokfet tawre asumna pari na haibagi matung inna imungda loina sangna kirami Asumna matamsu tapna haukibana numit khara haukirami ngasidi maitai oiba sajibu chairauba numit aduni Mazaru mapamda mama mapa mabungi khudol tamba pariga laklammi mahakna laklibadu ubada mama mapa mabung loina thoraktuna harau kausilei aduga imungda sangminare apa ama ibung nachana yungkhamda sajaba apa ibungina khudaisi Nasana khudol tamjabani aduga magisu nasana sajaba phanek moirang pizan haktuna amagini khana sajabani sina amagi khudol ne ama masagi matawado ubada mama mapa mabung makoi nokphet tawrai aduga ninglumna asumna hairai nasidi aigi imungse awat pa mata leite haipa yari aigi isa nupi nahakse tangkhul ningol maitai le mahaibado oirabani apana isagi kokta nanthaduna thaujal pirabani Nasidagi isana taruba thabak khuding mai pa uko chahi khuding nangi apa ama nabungi cheraubugi khudol tambangam pa oyuko apagi Mazaro asiara ka khulak paninglum masanupigi kokta nungsina nan thabirami asumna numit adudagi hauraga imung animag nungsina amadi awa ana hangnaduna harauna leikirami